Manipur Leingak asi mathou ningthina touribara law and order Ngakna Chatlibara Haiba Meeyamna Khangba Ngamdre haina CLP leader Okram Ibobi na phongdokkhre. Ngasi BT Road leba Congress Bhavan da pangthokiba paugi mifam amada mahakna makha taraduna Center Ngakna Manipur gi DGP amadi Chief Secretary hapchilaktuna control touriba sina takpadi Manipur Leingak ki right laitre haibani. State Leingak asina mathou ningthina tauramlabadi opposition party singna wa nganglamloi. Irang asida sikiba madi mayum makai maral matum maina chakiba singa dukana na daite pugado ribano double engine Leingak hairaga thabakti tawdana karamna chen chongado ribano Supreme Court nusu Manipur Leingak ki machinery pumnamak fail were law and order control toba ngamdre hairi hausi Leingak pari baluchingba singna mamangda Leingak pairam basingna aranba tawrambadagi thokpani haibagi mahota Leingak pairam basingna tawramba aranba singa du chumthokle haibadi amata tadri Irang asagi matang the Prime Minister unana bagi damakta Manipur gi Governor da marirak unaduna political party singna hijack adubu unana ba appointment pirakhide aduga handak pangthoki ba MP Mikhal gi damakta di Assam gi Kaziranga da numit humni leikhi Manipur gi irang asadi thoklaba ama lakani haibagi matagumna nongma phawba yengsinba lakhide Ngarang Parliament ki mifam da Prime Minister na Manipur gi matang da wa ngangbada irang asaga mari lenina FIR Lising amaga chama lokhat bagi manungda miyoi chamanga fakali haiba wafamna marwaina thamki political parties singna achakpa maidagi haiganu hairiba adu irang asi tha amagi manungda loishinlamlabadi opposition party amatana wanganglam loi haiki Honorable Prime Minister na Lok Sabha da karim bhong Manipur gi matang da pandana Rajya Sabha gi reply to the Minister Nipan bu surangudra isam samba reply PB rambase politicalize tawjabagi wana chedeko Manipur da laiba praja singsina pelam kani haibsidi akhoi India block hi woina dei so ta thajati sahi ma hela abase akhoi yam seriously lore athuba matamda normal si hanjal unaba community ani sigi marakta misunderstanding thokhinan tawibes puna maksingse akhoi thona wari sanadana di waroisin purakwa ngamoi dobunina political dialogue taunanaba madugi road map madugi program loina ba akhoi song out tawre hujik internally hausu haure haibasu nataba mana haibadubo sahi ma hela basida 11,000 FIR challe mi 500 phare 11,000 FIR challe leire action lore harise mashi loina mara leiba accuse woigadoribra phariba 500 khaksida woidoira mayu makai loina mai thadokhraba mahan tan khrebado maduga hayeng government na finance and aid khitang pirakta phangauba yanana ba police record leinana ba FIR tawbra mashi akhoi di confuse leba si center na mashi sengtokpham thoeba Paugi mifamadu da Mari Lainana CPI Manipur State Council gi Han gi Secretary L Sotin Kumar na phongdoraki bada ngarang India gi Prime Minister Narendra Modi na Parliament thamki ba wafam adu khwaidagi matik chadaba wafam ni Prime Minister na Hojik Manipur da chai amaga tha ani rom chathariba irang asi political gi oiba solution ma purakna na ba khona bagi mahota military season aduna irang asi solution na ba khonari haiba mayek sengna thamki Masigi kudam de irang asi horakpada Manipur Leingak na lakshan ba ngamdabadagi kunjasing na makuta kulai paiduna khulngak patholok diba sing asi Central Force yauraga fana na ba combing operation tauriba sana takpani haiki Hojik phawbada Bharat ki Prime Minister Narendra Modi mahakna phongdorappada hogiba tarik 3 da thamkhiba Manipur gi wafam ase masi khwaidagi hena matik chadaba pakhum amani Bharat ki state kaya sin bathungna ma koichat chali Guwahati da lai Kaziranga da hingleli mafam kya chali hingleli senyam kaya chakhaiba to loina da miyam da makan kya ge dress tawe adu Manipur lakhite adu Manipur gi wafam de ma karimta nasungdara dum leiki misa mane aduna hujik phawdam ha thoidri Manipur sa choblanja mo puthok na hodaba foreign country mayam magi itin chahan na hodaba adu loina Manipur se machet ta na kai resu yare hai wo khal du khan base ngasi gi Bharat ki Prime Minister gi ma gi thamoi gi man ki baat bas soidari bam thoe nei phawe